July Kungamanga Tenopol constituency ki MLA Letpao Haokip na Tenopol district ki matang da Hairakkhiba Wafam sing hekta mamutana yathok pikhiganu haina Maring Welfare Committee MWC na Manipur ki Governor Ajay Kumar Bhala ki pukning chingchilakli ngasi MWC ki Secretary Maurice Makungana khujek piduna Hairakkhiba cherolda Tenopol district asi Haokip chahi lisingani kunga Lising ani kunhumdogi megi ahumdagi irang thokliba maitai amadi koki phurup natana atai phurup kayana punna khundariba mafam amani district asigi district level officer amadi line department ge staff sing asai maitai yauna nan koki phurup ki miyoi singna yambani hauzik wari phibam asida misak khangdokpada haibasi araiba nate lana sathakhibasu yai DLO amadi DLO line department ge staff sing maru ina nan kuki gi phurup ki miyoi sing na thabak tawnanaba kem office sing hangnanaba sem sariba si natte yamna sadaba ama wegani masigi mathakta office building gi phibam staff masing watpa isingi khudong sadaba si employee singi akiba amani Tenopal more amadi atai block office sing da thabak tawriba employee sing asai maitai phurup ki miyoi amata yaude section thorang Paikhatliba temporary arrangement asi peningai oide maramdi nan koki phurup tariba mafam sing da Letpao Haokip na MLA oirakpadagi development work amata paikhatri masi miyam gi mute ama oibigi khwaidigi asauba asoiba amani Miyam gi laibak thibani maram sing asina Tenopol district ki nan kuki phurup ki miyoi singna makhoi gi makai digi haining badi Letpao Haokip na Hairakkhiba Wafam sing munna khantha hoduna pakhom pikhiganu asengba sing khanglaba matamda thabak Paikhatpinu haina governor gi pung chingchilakibani hari